Land record semdok semjin tawre haduna kimna president Loukhre Manipur ki ching ki saruk sen land record ta semdok semjin tawduna tampa ki district ki manung chalhalle haduna Kuki inpi Manipur kimna president Dorpati Murmu da cherol thaduna Loukhre kimna president pisen khiba memorandum aduda kumza 1960 dagi 2022 fawgi manung da tribal na khundariba Manipur ki ching ki saruk ayamba aranba mawngda land record ta semdok semjin tawduna Beli ki district manung da chalhankre thawong asi constitution ki article 371C amasung Forest Right Act 2006 na scheduled tribes sing the piriba safeguard adu manghale hari masiga mari leinana thigatpada Beli ki sub register officer sing na registration act 1908 ki section 28 amasung Manipur land revenue and land reform MLR and LR Act 1960 gi section 2 amasung 158 bale tawduna ching amasung Beli ki district ani ki marakta jurisdictional da amaga yena batho anduna tribal singilam gi hak adu manghan bani haiba khangle hairi asoiba sina maram oiduna ngasi di kangpokpi amasung Imphal East ani ki taina bada khul marifugani pan kangpokpi amasung Imphal West ka taina bada khul changmagi yangkhai gani thoi kangpokpi amasung Thobal district ani ki taina bada khul taragamapan kangpokpi amasung Bisnupur district ani ki taina bada khul mapan of left Taubaga loinena Churachandpur amasung Bisnupur district ani ki taina bada khul chamaga taragamapan Chandel amasung Kakching district ani ki taina bada khul humpuga manga amasung Tengnopal amasung Kakching district ani ki taina bada khul tara overlap taubana lamgi chayanaba amadi administrative ta ayetpa thogali haina su president ki pungning chingsili cherol aduna makha tar aduna tribal gi lamsing scheduled draft nataba singda allotment tauduna panchayat body sing ADC ki jurisdiction manung da thamlakpa Haibasi Manipur Hill Area District Council Act 1971 violate tawbadana tana tribal community ki customary governance ta apanba ohele haiba wafam thambaga loidana Hill Area Committee HAC ki sakti munba asi thoan gadabani aranba mong da chingilamgi Jamabandi Pata Beli District ta entry tawriba si cancel tawgadabani chingilamda scheduled draft land protection chana hallo chingilamdagi panchayat body sing lauthokduna ADC gi makhada thamu amadi special land record commission lingduna land record tawkraba lamsing chumthokpiu verify taw amadi audit tawgadabani hainasu Kuki inpi Manipur na president ta taksinki Kuki ki demand center na yade haina kayara khangan khiba Loukhre masida ikhoina khananingai leite Biren Kuki singna taliba separate administration ki demand center na yade haina kayara khangan khiba Loukhre masida ikhoina makhata na khananingai oide haina hana ki chief minister N Biren na phongdokre wafam ase India ki hana ki prime minister Atal Bihari ki mafam da ikai khumna ba utuna ngasi BJP Manipur Pradesh na senduna ngasi ni jai pachu thekta leiba thambal sangnen da pangthokiba Atal Srimti Sammelan gi thoram da phongdokhibani thoram adu da BJP Manipur Pradesh ki president A Sardar Rajya Sabha ki MP ding thosana zawala semba Nagaland lenga ki minister shu oiriba BJP Nagaland gi hana ki president Temjen Imna along BJP MLA Sapam Ranjan MLA Haikam Dingo MLA Usam Deven MLA Case Ibomcha amadi BJP Manipur Pradesh ki maroi bathopu singsu sarugya N Biren makata na high democracy chatpa laibak amada kanaguma miyoi natraga kangluf amana apamba ama demand tawbagi hak leirabasu demand adu piba natraga pidaba haibadudi mari leinaba authority ki makha poli Kuki singna taliba separate administration ki demand karigumba condition amata da piroi haina center ki maikai degi kayara khana khangan khrabani maram aduna separate administration ki demand tawbagi mahuta lamdam asida matau karamna tangdu laitaba purakadagi haibarom da puna changseminasi Biren makata na high separate administration ki demand asi central leaders singi maikai degi condition amata da piroi haina khangan khrabani na masida ikhoina thoidongna waningai oiding masidagi hena maru oiribadi Manipur ki hojik lairiba charangnaba sigi waroisin matau karamna purakadagi amadi matau karamna ikoi kok chungsinnagadagi haiba aduni lengak sembagi matangda paladuna Biren hai hojik lairiba president rule asi mathang chahi gi February 12 da chahi ama mapung faragani PR thamba chahi faraka dawrabana lakliba February thagi mamangda miyangi mihut ihul khangna central government gi maikai digi miyam gi lenga ama semlakani haibigi thajaba lai haiki thoram aduga mari lainana BJP Manipur Pradesh ki president A Sardana Hai yumlon na balaibak singdagi ain kaina mitop kayam yamna changsilakpage khangdokpa haibasi paliba lainga adugi tawdaba yadraba mathawni madugi chapchaba mathaw singsu central government gi maikai digi laukhalaga lakli Manipur da ngasi thengnariba issue sing asi kari dagi oikhibano haibasi su miyamna hena khangnaraba wafamni amarom da laiba asigi union home minister Amit Shah na mitop khandokpagi matangda parliament da delete and deport haina phongdokhiba adu yamna wahan thok leiba wafamni thangnaba laibak singdagi narol changsilakpa masing yamlaba mitop singna laiba asigi demographic ta tholakhiba imbalance asi aikhoina ta right raina lobo chumloi matam leiringai da chaksin tharang lohogdrabadi tungda chauna khudong chadaba mayok narakpi ai ngasi miyamna thengnariba awabasi Congress party na tharamba pambi adugi uhaini haibada haimanba thokloi adubu BJP na ngasi
Tharamgadoriba pambi asidi tung koine ingtapa tangdu leitaba leinaba pambi ni pambi asi thanaba honabada miyamna awaba kharadi thengnari masi punna thengnaminaba changi leibakidama aikoina hanba leitana thengnaminagadabani awaba khudongchadaba kaya laklabasu mai leiraga khak cheloidabani haiki moinugi nga mela thingani hairakpa yaba ngamloi ngami sing chahi amagi manungda fishery department ngami singi khanduna ningol chakauba amasung imoinu ira thongni numitka mari leinana nga mela pangthokliba sida handaki imoinugi nga mela bu kaithel phambi ima ibel singna thingba thamba amadi Mela thugai gani hairakpa si Manipur gi mafam kayada nga yoktuna imung puriba ngami singna yaba ngamloi haina All Manipur Scientific Fish Farmer Association na phongdorakli ngasi Manipur Press Club ta pangthokpa paugi mifam amada All Manipur Scientific Fish Farmer Association gi President Premananda Thokchom na hai kaithel fambi nga yonbi ima ibel singna ngami singi khanbiduna athingba thamliba silauthokpiu ima ibel singsu hariba nga gi mela asida saruk yaminasi hauzik oriba leiba kitangdu leita daba phiba masina maram oiduna ngami singa duki matik wanare ngami gi awawa khangbiduna department na siliba imoinu gi nga mela asi aikoi puna saruk yaminasi madugi ona taina bada thowaningda thodok thoraklabadi kaithel da nga yoliba singda ngami singna nga pi dabadagi khongjang changsila piyai haina sumangna makhatana phongdoki suspend taukraba professor gi hakchang kar manungdagi fangkhre suspend taukraba professor amagi hakchang adu pumtharaba mawong amada Andhra Pradesh ki Tirupati da thong lonsilaba kar amagi manungdagi fangkhre masagi chahi nifu suraba Dr. B Sadar Sugalot Sri Benak la University gi College of Commerce Management and Computer Science da Associate Professor ni mahak handak suspend taukhibani professor adu numit kaya nironggi mamangda siba oiramgani maramdi mahak hakchang pumthare adubu sibagi chapchaba maram adudi postmortem matung khaktada arepa khangmangamgani haina Tirupati West Police Official amana haiki Chitur da leiba mahak imung manung magi nupi amasung macha nupi anida pau pikhre Madhya Pradesh da BJP luchingbagi karna takpada ani sekre Madhya Pradesh ki Morena district ta makhoi gi yumgi mapanda maitik tuna koiro koina famduna leiringai BJP youth leader amana mahaki kar adu thaujilakhibada angang ama yauna mioi ani sikre amasung atopa ahum sokre thaudo adu orsa Jotai Road bypass interaction da thokhibani leikhidaba sing adu Bulaki Ram Rathor gi machanupa Ram Datta Rathor humfuga manga amasung Mukesh Laksakar gi machanupa Arnaf Laksakar Tarani makhoi Gwalior da leiba hospital da laikanana ba honoring da sikhibani Porsada BJP ki Rural Unit ki BJP Youth Wing Vice President Dipendra Badauriana karadu thawrakhibani thongai ki badu aduki matikali madudi leikhidraba mioi singadu lambi dagi foot kaya marum lapna paithoki BJP luchingba aduna ayangba khongjel da thawrakhiba amasung yungawbadagi mahagari adu fazana thawbangam khide haina uhawba singna haiki thawdo adugi matung sauraba miyamna accuse oriba BJP luchingba du faki amasung mafam aduda thunglakhiba police ta Kusinadringai gi mamangda mahak pupuki adumoinama athuba matam amagi manungda hauzik wathok ama oikraba phibam singi makhada mahak police custody da nanthokre mahapu nanthohankiba aduna amuka hena miyamda sauhankre accuse adu police na nanthohankibani haina maral siraduna minute kunlom lambi thingjinki soklaba mioi singi manungdagi amana ahanbada mioi adu fagadabani haina demand tawduna medical lying low haiba yakhide pau fangbadagi SDOP Ravi Badauriana mafam aduda thunglakre amasung protester sing adubu themnaba honakre mara leiba mioi sing adu thuna faragani amasung akanba ain gi thabak lakhotkani haina makhoida mahangna thajaba pikhi madugi matung lambi thingba adu lauthokre BJP luchingba adu fanaba thiba humbagi operation ama chathakre amasung thawdo aduga mari leinana case ama register tawkre haina police na haiki ama siduna leiramle mapuroiba amadi manimbok fakre Imphal West District ki Wangoi police station na konba Wangoi mamang khaidem amadi thiamga tainaba lampak amada Mauna ama chingnaningai oiba mawngda siduna leiramle leikidraba mauna asigi mapuroiba amadi manimbok police na fakre nupi mayumgi maikaidagi irang horakre leikidraba mauna adu Wangoi khaidem leikaidagi chanambam ningol khaidem ongbi chawba kunga manga mapuroiba khaidem Nareswar kawi hari misi asiga mari leinana mapuroiba na Nareswar amadi manimbok khaidem Indira police na fakre Pausin hai asi bakchang adu mapuroiba khaidem Nareswar gi yumdagi khara chalaga leiba thiam leisangkhong ibado pakhang balaisangi manak nangna hoba haibung pambi amagi makhada taduna leirambadagi ngasi nuwingba matung pung amarom tarakpada manak nakpa mioi sina thengnarakibani leikidraba chawba sing ngarang numidang pung 9 rom taba adwaida yumdagi thokibadagi thiba khangna leirakibani hari Chawbagi sahi taragani thoigi machanupa amaga chahi taruk tangairibi machanupi amaga leihori asi bhakchang leire haiba pau phangbaga Wangoi PS na cheksina ngak senuna thamlaba matungda forensic science ki team laktuna misi asiga mari leinana yengsilaba matung Wangoi PS na lokhatuna miral sangda thamkhre hari amaromda chawba leikhidre haiba pau phangbadagi mapam lamdam iram sipai gi miyamna chawbagi mapuroiba boinaugi yumda thomjilaktuna Yumgi sarukara amang ata thoanki adu moinamak miyam adu police na matam chana laksinduna hena pamdaba thodok thoklamgadabadagi kanbangam hauki chawbagi misi asi chingnaningai oiba misi
ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯇ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕꯤ ꯗꯣꯛꯇꯔ ꯑꯉꯣꯝ ꯔꯤꯇꯥꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯅꯕ ꯄꯨꯂꯤꯁꯅ ꯑꯎꯞꯄ ꯎꯅꯥ ꯂꯣꯡꯊꯣꯛꯇꯨꯅ ꯊꯤꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯔ 6ꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SITꯅ ꯊꯤꯖꯤꯜꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯦ꯫ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯁꯦꯅꯤꯌꯔ ꯐꯤꯁꯤꯑꯣꯊꯦꯔꯥꯄꯤꯁꯠ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒ ꯃꯌꯨꯝꯗ ꯂꯩꯖꯔꯛꯂꯕꯤ ꯃꯁꯥꯒꯤ ꯆꯍꯤ 68 ꯁꯨꯈ꯭ꯔꯕꯤ ꯗꯥꯛꯇꯔ ꯑꯉꯣꯝ ꯅꯤꯡꯉꯣꯜ ꯑꯁꯦꯝ ꯑꯣꯡꯕꯤ ꯔꯤꯇꯥꯕꯨ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯇ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯃꯛꯇꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯊꯥ ꯑꯗꯨꯒꯤ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯁꯥꯅꯨꯂꯥꯟꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯠꯇꯅ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯂꯩꯀꯥꯏ 8ꯀꯤ ꯅꯨꯄꯤꯁꯤꯡꯅ ꯅꯕꯦꯝꯕꯔ 8, 2025ꯗ NH 102ꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏꯋꯦ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯛꯂꯕꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯑꯎꯞꯄ ꯎꯅꯥ ꯐꯥꯎꯕ ꯂꯣꯡꯊꯣꯛꯇꯨꯅ ꯊꯤꯔꯝꯂꯦ꯫ ꯑꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯤꯇꯨ ꯖꯨꯡꯕ ꯑꯃꯁꯨꯡ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯛꯇꯣꯕꯔ 18ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯇ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯌꯨꯝꯒꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯀꯥ ꯑꯃꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕꯤ ꯗꯣꯛꯇꯔ ꯔꯤꯇꯥꯒꯤ ꯐꯤꯚꯝ ꯀꯥꯏꯔꯕ ꯍꯛꯆꯥꯡ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ ꯅꯨꯃꯤꯠ 63ꯅꯤ ꯁꯨꯔꯛꯄꯒ ꯏꯔꯣꯏꯅꯅ ꯄꯥꯎꯆꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ FIR ꯅꯝꯕꯔ 340102025 ꯑꯟꯗꯔ ꯁꯦꯛꯁꯟ 103 ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯏ ꯁꯟꯍꯤꯇ꯭ꯌ 2023ꯒꯤ ꯃꯇꯥꯡꯗ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ IO ꯑꯃꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯁꯤꯒꯤ ꯆꯠꯊꯐꯝ ꯊꯣꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯝꯕꯒꯤ ꯃꯍꯨꯠꯇ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯅ ꯂꯨꯆꯤꯡꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SIT ꯑꯃꯅ ꯑꯀꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯊꯕꯛꯁꯤꯡ ꯆꯠꯊꯔꯝꯂꯦ꯫ ꯑꯦꯗꯤꯁꯅꯦꯜ SPꯅ ꯂꯨꯆꯤꯡꯕ SIT ꯑꯁꯤꯗ ꯗꯦꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ DSP ꯑꯃ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯁꯕ ꯏꯟꯁꯄꯦꯛꯇꯔ 4ꯁꯨ ꯌꯥꯎꯗꯨꯅ ꯄꯨꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ 6ꯀꯤ SIT ꯑꯃꯅ ꯃꯊꯧ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤ ꯅꯨꯃꯤꯠ 63ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯃꯔꯗꯔ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯅꯕ ꯀꯁꯇꯗꯤ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯕꯒꯤꯃꯃꯤ ꯇꯥꯗ꯭ꯔꯕꯁꯨ SIT ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯊꯧ ꯇꯥꯕꯅꯤ ꯍꯥꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯇꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀꯝꯄ꯭ꯂꯦꯅꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯨꯂꯤꯁꯅ ꯑꯣꯐꯤꯁꯤꯌꯦꯜ ꯏꯖꯍꯥꯔ OE ꯑꯣꯏꯅ ꯂꯧꯗꯨꯅ ꯀꯝꯄ꯭ꯂꯦꯅꯦꯟꯠꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯤꯇꯥꯒꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯀꯥ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯜ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯐꯪꯅꯅꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯁꯦꯜ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯒꯤꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯊꯕꯛꯇꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ SITꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯁꯨꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡꯗ ꯍꯦꯝꯄꯔ-ꯇꯦꯝꯄꯔꯒꯤ ꯊꯧꯗꯣꯛ ꯑꯣꯏꯔꯣꯏꯗꯕ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯇ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯔꯒ ꯂꯩꯔꯛ ꯃꯅꯨꯡꯗ ꯈꯤꯟꯕ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3-4 ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯐꯥꯎꯕ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯌꯦꯡꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 90 ꯔꯣꯝ ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯈꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯅ ꯂꯨꯆꯤꯡꯂꯤꯕ ꯄꯨꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ 6 ꯌꯥꯎꯔꯤꯕ SIT ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯂꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯒꯤ ꯂꯥꯡꯗ ꯁꯣꯏꯗꯅ ꯊꯨꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯞ ꯆꯥꯅ ꯂꯩꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯗꯥꯛꯇꯔ ꯔꯤꯇꯥꯒꯤ 5ꯅꯤ ꯂꯩꯍꯨꯟꯒꯤ ꯊꯧꯔꯝ ꯑꯣꯛꯇꯣꯕꯔ 19ꯗ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯊꯥ ꯑꯗꯨꯒꯤ 26ꯇꯅ ꯃꯍꯥꯛꯀꯤ ꯂꯥꯟꯅ ꯊꯧꯔꯝ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯇ ꯂꯩꯕ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕ꯭ꯔꯖꯦꯁꯣꯔꯤ ꯔꯥꯖꯅꯥꯊꯀꯤ ꯃꯟꯗꯞꯇ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯁꯥꯅꯨꯂꯥꯟꯅ ꯑꯣꯛꯇꯣꯕꯔ 13, 2025ꯗ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯥ ꯑꯗꯨꯒꯤ 28ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡ ꯊꯥꯒꯤ
ꯃꯥꯄꯟꯗꯅ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯂꯩꯀꯥꯏ ꯇꯔꯨꯛꯀꯤ ꯅꯨꯄꯤꯁꯤꯡꯅ NH-102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤ ꯃꯣꯏꯔꯥꯡꯈꯣꯝꯗ ꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯋꯦ ꯑꯁꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯂꯤꯕ ꯄꯨꯂꯤꯁꯀ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣ ꯖꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯒ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯗꯣꯛꯇꯔ ꯔꯤꯇꯥꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯤꯌꯥꯠꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯕꯔꯊꯗꯦꯁꯨ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ ꯄꯥꯎꯆꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯝꯖꯤꯜꯂꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗ SITꯅ ꯆꯠꯊꯔꯛꯂꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯑꯍꯣꯕ ꯂꯩꯍꯜꯂꯛꯄ ꯌꯥꯏ꯫ ꯊꯥꯖꯕ ꯔꯤꯄꯣꯔꯠꯁꯤꯡꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯏꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ SITꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯄꯨꯂꯤꯁ ꯔꯤꯃꯥꯟꯗ ꯂꯧꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯈꯪꯅ ꯔꯤꯄꯣꯔꯠ ꯇꯧꯅꯅꯕ ꯍꯣꯠꯅꯒꯅꯤ꯫